Hello mayam ngaside mu laksare mayam ngasidine Sanshaga okkshaganebako mayamna chabiro haibdo sansu hoksu do pulap charage adu mayamna 3x noodles to chabiro haibdo spicy noodles karigamba YouTube channel ase September thadane 10k subscriber yautaragadi ko mayam ai soidana ki chajarage adu mayam hacharaga hawbautaba haijarage maru hana tholakare matung hana chagadaw sida leire sanchane sina ma'am Sanshaga kejida chani chahunga humpu haiba ko ado chatlaga kaino tawga machet ama lerame ko machet ama do sidang lawgi hai ole ko olaga 150 ni haire aduga ka suguma matung ama kari saimung haitare saimung chaw leirego si hapuara aside hen yara garabani hai hapak tabani da khulik chadabado sansa yolba mi do khulik do ning bani amna machet ama khatang do hapak dar tham ban em tu tu hả anh thùng mà vậy một hộp xong tay áo thì khoai mà nó cầm ai hao rồi nói leirasuko mathangda sansa leiba taraga su beef le taraga so do mafam de mana leira ro shawning jalo na pork ni mam pork light to sembadasu ware I will like it very much. I morok charge chukuma mathang September da 10k ga hek yawale ai char tu ne dom charo haiba
ꯀꯥꯡ ꯆꯤꯛꯏꯕ ꯍꯧꯖꯤꯛꯇꯤ ꯅꯣꯡꯖꯨ ꯊꯥꯅꯤꯅ ꯐꯦꯟ ꯃꯨꯠꯊꯠꯂꯗꯤ ꯀꯥꯡꯁꯤꯅ ꯍꯦꯛꯇ ꯍꯣꯏ. 찍등에도 따뜻해. 마루 맞자 보이겠네. 이제 사이버 간도 되네 봐. 코 빽 짜내도 아시고 오이 탱내야 봐. 아이나 모록제 아니 방울 카라가 하빠네 봐. ꯊꯕꯛꯁꯦ ꯋꯥꯅ ꯁꯨꯕꯒꯤ ꯆꯥꯛꯁꯦ ꯃꯔꯨ ꯑꯃꯐꯥꯎ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯦ. ꯑꯩ ꯍꯥꯟꯅ ꯂꯦꯝꯈꯤꯕꯗꯣ ꯃꯌꯥꯝ ꯑꯩ ꯍꯨꯟꯗꯣꯛꯇꯦ ꯑꯗꯨꯝ ꯆꯥꯏꯅꯦ. ꯅꯣꯡꯉꯥꯜꯂꯒ ꯆꯥꯕ ꯅꯨꯡꯗꯥꯡꯗ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ. ꯍꯥꯏꯗꯤ ꯄꯥꯝꯃꯨꯏꯕ. ꯑꯩꯅ ꯅꯣꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯉꯥꯏꯔꯝ ꯏꯃꯥꯟꯅꯕꯤꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗꯅꯦ, ꯃꯥꯗꯤ ꯍꯧꯖꯤꯛ ꯇꯣꯛꯈ꯭ꯔꯦꯕ ꯏꯃꯥꯟꯅꯕꯤꯗꯣ. ꯑꯗꯣ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯁꯣꯅꯤꯌꯥꯗꯣ ꯃꯌꯥꯝ 마가 레미네만 맞다는데 짝세 통을 제거 마디안 짜대라 상 짝도 가가냐 아이나 거 밤무버게 너무 짜선바 너무 짜선바 아이는 쌍만버게 있는 노일이지 마는 짜다고 이강니다
ꯑꯗꯨꯅ ꯊꯕꯛꯁꯦ ꯁꯨꯕ ꯃꯇꯝꯗ ꯈꯣꯟꯊꯤꯅ ꯃꯔꯣꯜ ꯑꯃ ꯆꯥꯔꯤꯕ ꯑꯗꯨꯒꯤ ꯋꯥꯕꯒꯤꯀꯣ ꯆꯥꯛ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯏꯕ ꯑꯩꯅ ꯍꯥꯟꯅ ꯂꯦꯝꯈꯤꯕꯁꯤꯡꯗꯣ ꯃꯥꯡꯍꯟꯗꯦꯕ ꯃꯌꯥꯝ ꯑꯩꯅ ꯑꯌꯨꯛꯇ ꯅꯝ ꯇꯥꯔꯒꯗꯤꯀꯣ ꯅꯨꯡꯗꯥꯡ ꯆꯥꯏꯌꯦꯕꯀꯣ ꯅꯨꯡꯗꯥꯡ ꯅꯝ ꯇꯥꯔꯒꯗꯤ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂ ꯆꯥꯏꯌꯦꯕ ꯄꯥꯝꯃꯨꯏ ꯃꯥꯡꯍꯜꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯂꯦꯝꯅ ꯄꯤꯌꯨ ꯍꯥꯏꯅ ꯐꯪꯗꯧ ꯅꯠꯇꯦꯕ ꯁ꯭ꯋꯥꯏꯗ ꯑꯗꯨꯅ ꯄꯥꯝꯃꯨꯏ ꯑꯩꯅ ꯆꯥꯏꯁꯦ ꯑꯩꯅ ꯆꯥꯕꯗꯒꯤ ꯆꯥꯡꯗꯩ ꯈꯤꯇꯪ ꯍꯦꯜꯂꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯥꯗ꯭ꯔꯦꯕ ꯏꯃꯥꯟꯅꯕꯤꯗꯨ ꯂꯩꯔꯤꯉꯩꯗꯗꯤ ꯑꯗꯨꯝ ꯆꯥꯏꯌꯦꯕꯀꯣ ꯑꯩꯅ ꯊꯣꯡꯉꯤꯕ ꯀꯣꯟꯗꯣ ꯁ꯭ꯋꯥꯏꯃꯨꯛꯇꯪ ꯆꯥꯎꯔꯦ ꯁ꯭ꯋꯥꯏ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯁ꯭ꯋꯥꯏꯃꯨꯛꯇꯪ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯊꯕꯛ ꯇꯧꯕ ꯃꯁꯦꯟꯕꯨꯗꯤ ꯄꯨꯒꯦ ꯍꯥꯏꯕ ꯌꯥꯏꯑꯕꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯆꯥꯛ ꯃꯔꯨꯝꯕ ꯃꯥꯡꯍꯟ ꯌꯥꯗꯦ ꯊꯕꯛ ꯁꯨꯕ ꯀꯥꯟꯗ ꯋꯥꯕꯗꯣ ꯇꯨꯝꯗꯕꯗ ꯃꯔꯣꯜ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯔꯨꯔꯗꯤ ꯇꯨꯝꯃꯔꯣꯏ ꯑꯗꯨꯒꯤ ꯈꯤꯇꯪ ꯇꯞꯅ ꯇꯨꯝꯒꯦꯅ ꯀꯥꯏꯅ ꯈꯜꯂ ꯀꯥꯟꯗꯅꯦ ꯇꯨꯝꯃꯛꯑꯀꯥꯟꯗꯅ ꯅꯥꯏꯠ ꯑꯃꯨꯛ ꯂꯥꯛꯑꯅꯦꯕ ꯍꯧꯖꯤꯛꯀꯥꯟ ꯇꯨꯝꯕꯁꯦ ꯌꯥꯗꯦꯕ ꯅꯥꯏꯠ ꯇꯥꯔꯨꯕꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯤꯇꯪ 6:30 ꯑꯗꯥꯏꯗꯩꯅꯦꯕ ꯑꯩꯅ ꯇꯨꯝꯕ ꯑꯃꯨꯛ ꯈꯤꯇꯪ ꯍꯧꯔꯛꯑꯅꯤ ꯅꯣꯡꯉꯥꯜꯂꯒ ꯇꯨꯝꯃꯦꯕ ꯑꯣꯟꯅꯔꯒ ꯍꯧꯖꯤꯛ ꯈꯤꯇꯪ ꯍꯧꯔꯛꯑꯅꯦꯕ ꯌꯥꯕ ꯑꯗꯨꯒꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯂꯥꯛꯑꯗꯣꯏꯅꯦ ꯅꯥꯏꯠ ꯂꯥꯛꯑꯅꯦꯕ ꯋꯥꯖꯥꯅꯤꯅꯦ ꯇꯝꯁꯤꯜꯂꯨꯔꯕꯒꯤ ꯊꯕꯛ ꯇꯧꯔꯕ ꯋꯥꯅꯤ ꯇꯝꯃꯕꯅꯤꯅ ꯄꯥꯝꯃꯨꯏꯗꯅ ꯑꯃꯔꯣꯝꯗ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯩꯁా ꯐꯪꯕꯩ ꯃꯇꯥꯡ ꯅꯠꯇꯕ ꯌꯥꯝꯅ ꯄꯦꯁꯦꯟ ꯑꯣꯏꯅꯒ ꯊꯦꯡꯀ꯭ꯌꯨ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯃꯟꯗꯣ ꯃꯣꯏꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯛꯄꯗꯨꯅ ꯀꯣꯛꯄꯒꯤ ꯇꯥꯏꯞꯇꯀꯣ ꯃꯌꯥꯝ ꯆꯥꯛ ꯃꯔꯨ ꯑꯃꯐꯥꯎ ꯇꯥꯗ꯭ꯔꯕꯅꯤ ꯌꯦꯡꯉꯨ ꯍꯦꯛ ꯁꯤꯗ ꯃꯔꯨꯝ ꯇꯥꯔꯦ ꯁꯤꯕꯨꯗꯤ ꯁꯥꯅꯤꯅ ꯀꯣꯟꯅ ꯆꯥ ꯌꯥꯏꯅ ꯂꯥꯏꯠꯁꯤꯗ ꯁꯦꯝꯕꯗ ꯋꯥꯔꯦ ꯃꯌꯥꯝ ꯑꯩꯅ ꯏꯗꯤꯠ ꯇꯧꯕ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯇꯧꯗꯦꯕꯀꯣ ꯐꯣꯟꯗꯗꯤ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯂꯀꯥꯟꯗꯗꯤ ꯍꯦꯛꯇ ꯉꯥꯟꯕꯅ ꯍꯦꯟꯃꯟꯈꯤꯕꯒꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯀꯣꯛꯀ ꯉꯥꯎꯕ ꯑꯃ ꯌꯥꯎꯋꯦ ꯐꯔꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯆꯥꯎ ꯍꯥꯏꯔꯛꯄ ꯍꯦꯟꯖꯥꯡꯁꯤꯡꯗꯣ ꯑꯩ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯦꯕꯀꯣ ꯀꯃꯦꯟ ꯄꯤꯒꯗꯕ ꯃꯤ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯑꯩ ꯍꯜꯂꯛꯀꯦ ꯀꯃꯦꯟ ꯄꯤꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩ ꯑꯗꯨꯝ ꯍꯟꯕꯅꯦ ꯑꯩ ꯍꯟꯗꯕ ꯇꯧꯗꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩꯒꯤ ꯀꯃꯦꯟꯗꯣ ꯃꯤꯗꯧꯅ 2,000-3,000 ꯌꯧꯗꯦꯕ 10-5 ꯌꯧꯗꯕ ꯌꯥꯎꯋꯤꯗ ꯑꯩꯒꯤ ꯀꯃꯦꯟꯗꯤ ꯁꯨꯡꯄꯤꯕꯤꯔꯛꯇꯕꯐꯥꯎ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯀꯃꯦꯟ ꯑꯩ ꯑꯗꯨꯝ ꯍꯜꯂꯦ ꯅꯣꯏꯅꯒ ꯀꯃꯦꯟꯒ ꯄꯤꯕꯤꯔꯛꯄꯗꯣ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯑꯗꯣ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ